अहानबदा मरुओइबा पाव मोइना मोरेगी SDPO CIS Anand hatpada mapungoina Chennaba Philips Khongsai amasum Thangminlein Manipur Police ki Commando team amana Moreh dagi phare hari yamlaba kuki nupi mayama police station thomjilaktuna hariba Aquis Philips Khongsai thado u haina akan bu kholau lokshilakre hari ngasi numida wairam phongki ba tongan ba Manipuri sipong singa masum thoki ba thawdo wathok singdagi maruibi ipaw sing miyam na thamjagi ahanbada koki militant singa satnariba su hando CMCC wangu tera khong akasoi sing san masatpa miyoi mari koki militant singa tamthina hathiba thawong bu Delhi Mitai Coordinating Committee DMCC akan mamong yaning daba phongdok pagaloina koki militant singa satnariba suspension of operation su khudakta center legana handokadabani haina takshilakhi DMCC na thadorakpa sirol amana hai tha asigi tarada wangu sabol maisakwi singda singchan masakhiba wangu tera khong akasoidagi thaudam ibomsa se yankhai gumdui ma ki masanupa thaudang Anand say kunga taret oinam roman say nipuga manga masum ahanthem dara say yankhai gumdui bu koki militant sina tamthina hatkiba thawong committee asina akan mamong na kanem tawi miyoi mari asi asiba sang phangkiba mapamadu singkhong adubu ngak seliba maha regiment gi post manakta oibana misi sigi daita India government amadi central force na pugadabani haibu wapam thamlakli Manipur thokliba irang asi tha nipan helakli irang asina misam kya gi punsi pikhamnakre amadi miyoi lising kya na mayu mai thakibadigi laifam leitana relief camp sing ngasi phawu sangjapam lawduna leiri irang asi tholakpadi central force ki personal lising humpu hena thajilakpaga loina nongmai toina kapnaba singkhong singyagi mafam sing buffer zone haina thamli amadi buffer zone leriba mafam sing aphas pa satna riba mafamni asigumlaba mafam sing asibu ngak seliba central force kyagi mamangda misam singbu hathan bahibisi angakpoi oirakliba phibam asina singyada lo leitri haiba takani center ga su satna riba koki militant sing sugi ground rule thugaiduna singi mafam singda maning makha tamna central force singi mitmangda athingba amata pidana koisa chatuna maning tawri haidi haukiba sahi gi me ahumdigi koki militant singna mitaida atamna attack sataduna misam kya hatpa tu pamadi mitaigi yum kaya mai thaba thagdo kya ama thokliba sida center government kari kidamak lamen tu hen koki militant sing sida ngasi phabu kari gumba action amata lokhatana lairiba sigi aron be agenda karino su satnabagi mingda koki militant singbu thadoktuna thamlaga maning tamna mitai misam kyabo hatpa tupa sathalaga nakal amaromda constitution na piriba hingbagi hakpuna karigi khandara mitai misam kyagi punsi pikhamna hali maram asina handak imungi sara tanduna singchanba sakhiba misam ohum koki militant singna tamthina hathiba dugi daita center government amasum central force na pugadabani maram asina India government na koki militant singa sign tawnari bu su khudakta handokadabani aduga state lenga na su center pressure piduna lo thugai bisingi mathakta action lobinaba taksin biu hairi singchan masakhibada laikidraba miyoi mari gi imung munungi awabada su DMCC na saruk yaba phongdorakli atopa paomana singchan masakhiba naha mari laikidabagi thawdo inquiry satharagani haibagi thajaba pirakle imagi maira hautak area da singchan masakhiba khunja mari koki singna hatkibagi thawdo dugi matangda inquiry satharagani haibagi thajaba security advisor Kuldip Singana pirakle haina imagi maira gi convener TI Sujatana phutokre wapam singasi imagi maira gi convener na lusingba miyoi tare na sabat tim amana ngarang sabungkho khunau da thokiba thawdok amadi hautak area da koki singna khunja mari hatkiba duga mari leinana security advisor Kuldip unaruba matung pawmi singna phungdokhibani Sujatana hai central force singna mafam adugi imai bel singna satakhiba thawong adugi matangda kari action lakhotkani haina hangkibada madugi pakumoina thawdo adugi matangda sapsaba khudam sangdam leirabadi natraga piraklabadi sapsana inquiry sathage kariguma central force ki maikeri ka henba thawong sathaba yoramlabadi moral gi matung ina serak pigani mafam adugi central force sing pulap oina laukthokpadi tawroi haiba wafam phongdokhi hari hautak area da singchan masakhiba khunja mari kuki singna hatkiba thawdo adugi matangda inquiry sathaba hore madura central force ki ahob laikre haibasi Kuldip masana yazari mafam aduda maha regiment gi personal sing laina matau karamna koki khulai paibi singna sangsilaktuna khunja mari edubu phakibano haibigi matangda inquiry sathaduna
mara leibasing serak pigani haibagi thajaba pirakhibani haidi atopa paomna sabung ko khunau central force lauthok IRB thamlagani haibadagi lambi thingbagi khongjang handokre lamlai kendra gi manungsana sabung khok khunau sekonda leiriba central force ing lauthokhi gadabani haibadi manda lamlai kendra village volunteer force na imphal urkhul lambi gi saru ama oiriba imphal yengang pokpi lambi matam khra thingjiluraba matung imphal east ki SP Dr. S Ibomsa laktuna wari sanaraba matung yanaba purakpadagi matam khra gi oina lambi thingbagi khongjang handokre ngasi ayu angan madigi horaga maike dongi maira paibi village volunteer force ki mihut singna lambi thingbagi khongjang sangshinba horakibani lambi asida anai mahi masing tambaga mari linaba gari dharma karma gi weba thodo wathok amadi media person atan atopa makal gi gari amata satoksin tahon kiti lamlai kendra village volunteer force ki commander in chief y bosana phungdokibata hauji oiriba issue sigi matangna kanaguma amata gi manakta salaga wari saroi mamang local MLA minister Pau Yaunu Wari Sanaba Lake, Isuasi Matana Wari Sanama Puraka Pam Labadi, Mapamasi Laklaga, Kushang Naraba Miyam Wari Sanaduna Wari Sanama Purakadabane, Hongzang Asida Lamda Masiki to one civil society organization, Lanai Loops in the Mating Pang, you have walked from Tamki. Tungnangasi Nungtul Nomida Waram, Impal East District SP Dr. S Ibomsa, additional SP Hais Hirozit, Lamlai Police Station SDPO Amadi. OCYAUNA police team ama laktuna lambi thingbagi khongjang sangshiliba lamlai kendra village voluntary force lamlai kendra gi tuan balup singi mute singa wari sanabadu da Imphal East District Police ki maikaidigi sabung ko khunau seko onda lariba Central Force singa sigi muhutta IRB post ama oina thamlagani haina khunja singda thajaba piki phibamasi lakpagi lambi thingbagi khongjang sangshiliba singna khongjang adu matam kharagi oina handokhibane adubo hauju phawbi oina IRB post asida laigadoriba personal sing laktabana maikai idongi mera paibi singna mafam adudagi handoktana adumak lainari hari Makasa tharakpoi na ngasi phongkiba kanglaipa ki maira news ki editorial myam na thamjaramge Manipur thugaiba pambasinga soknaba lal ni hairaga center na karigi tumina laisilibano Hauji mitai miyam ga soknariba lal asi Manipur thugaina bhona riba singa soknabani haina Manipur gi minister N Berena Bharat ki miyam khangna lakhokrabani adubo yamna ngaklibadi Manipur thugaina bhona bahaibasi Bharat thugaina bhona baga samani haibasi Bharat ki Prime Minister Narendra Modi, Union Home Minister Amit Shah amadi atai center ki lusingba singna khangdabagum tawriba asini tasiyengmadi Manipur thugaina bhona bahaibasi Bharat thugaina bhona bani haina khanduna Bharat ki Prime Minister Narendra Modi na mangzil thana songthoktuna Manipur thugaina bhona riba kangbu si maithiba pina bhona pamthokpani adubo pangthokpam thokpa mathaudang adu Prime Minister Narendra Modi na pangthoktana hauju phawba tumina laisile Oiriba phibam asina takpani Manipur kaining laga kaijau Manipur kaibada Bharat laingakta karisu sokpa leiti haibada phongna takpani haina khali loinana Manipur gi minister N Berena thamoi sengna Manipur thugaina bhonariba kangbuga soknariba lalasi mai pakna bhona biu haijaruraba phawda center gi lusingba singna manada hapide se minister N Berena haijariba wapamasi phagi thale samu maningda pena khongba haibadu ko sapmanare haibiyare Maraibak Manipur thugaina ba aphongba yekna basing maiti ba pina bkhona ba center na tumina laisin khrabanina se minister N Berena lusingduna Manipur thugaina ba hotna riba yekna basing asi maiti ba piduna Manipur gi apun ba saktam kaidana ba hona famthui Maraibak Manipur kanna ba lanteng na center gi mating yaudra ba ngamloi han minister N Berena yamna pangda ba gi matawgum laifam thokte haujuk se minister na home department su pairi lenga ki makha state security force mapung pha na haibadi tik launa lari Maduna Maraibak Manipur Kannabagi Lanting Minister na terrorist ni haina phong na isang thona lauthokra buko ki militant singa sidi Manipur lenga na asobu thaudang lauduna supna tagi state force kaktana maithi ba pi bangani center gi mating bikhya ni bagum ni duna leiringai da Manipur yekna bana langoi sansin khiban han gani habisi khangpham thoi se minister na mangsul thana atai minister amadi MLA singna Maraibak Manipur kannana balantheng na mayong yaduna asobu thaudang launa ba hotna driba karigino Haujuk phawada Manipur kannabagi lantheng da lamdam sigi Maraibak ningba mapari kaya lanfam da sangduna lantheng bada thawaina pontha oikhre habisi aikhoi gi lengak loi singna khanglibani adubu Maraibak kannaba lantheng da khulai yauda ba iyade Iraibak kanjage khulai pibiu haiba phawada Manipur lengana tabidana lei
स्टेट सिक्यूरिटी फोर्स की मरेबक मणिपुर कन्ननब लांथेंग सिजननब नोंमै खर लौकिबा दुसु लाइंगाना कोमिंग ऑपरेशन सतदुना नमदुना हेक्ता खोंबली मधुना मणिपुर थुगाइना होनरिब कांगबु माइथीब पीनब होनबदा मणिपुर मियाम अदुकी मतिक खुरौ थांग थोगली हैबसी हैमन थोगलोय हैना खली हौजु मणिपुर की ओरिब फिबम चीफ मिनिस्टर एन बिरेन अमदि अतै मिनिस्टर एमएलए सिंगना मयेक सिंगना खंगलबनी नुमित खुदिंगी मिसी मिना थोक्तुना मिकअप मिराव खोलतुना निल्लब मणिपुर हैबदु ओइरबनी फिबम मसिद चीफ मिनिस्टर अमदि अतै मिनिस्टर एमएलए सिंगना तुमिना यामना पांगदबगी मतौगुम लैथोकलिबसि करिगिनो हैबसि मियामना पेनबगी वहंग हांगबा हौरबनी लोइदना सेंटर की मतेंग याउद्रबदि मरेबक मणिपुर कनब ngamlaroi haina utlibasi yamna pangdabagi thawong ireibak manipur kannabagidamak manipur miyam mangjil thana songthoktuna lepli miyam gi mang thaduna ekoi gi lengak loi singna mai pakna lanjangna honapam thui adubu thani pan helaba phawbada ekoi gi lengak loi singna marebak manipur kannanaba mai pakna thaba amata pangthokpa ngamdre Chief Minister na lusingduna center ki lusingba sing haibadi Prime Minister, Home Minister amadi atai Minister singda Manipur kannaba honabiyu haibada su tabidre loinana soknariba lala si Manipur thugaina ba honariba singa soknabani haina Chief Minister en berena center ki lusingba sing tanaba hairaba phawba wa oina lawidre maduna Manipur kannaba gidamakta aikoi gi lengak loi singna lawpham thokpa thaudang adu lawduna leibak miyam ga kusamnaduna ireibak Manipur kannaba honasi यामना मिपांगदगी मतौगुम लुक थदुना लेबा तौगुम सी हैबा एडिटोरियल कंटेंट मैम थमजगे अतोप पावमदना लौकताक पार्ट के अकोइबदा डायनेमो अमदी एलईडी बल्ब सिजनदुना nga phabasing thingbiu isoshan लौकताक पार्ट ngami dinatana ngami manba kyan electric current dynamo LED bल्ब सिजनदुना नुमिदांग nga amadi usik phabagi thabak satharakle masilenga na miyeng sangbiduna thingbiu haina लौकताक Fish Association की Secretary Khwairakhom Surjana Phongdokre Association Sinduna Ima Lautak Lairembi Laibung Ningtha Khongna Pangthokpa Pawgi Mifamda Wapam asi Phongdorakibani Magna Makha Takibda Miyoi Singasina Electric Current Sizinaduna Nga Phaba Sina Nga Marum Kokpa Ngamdaba Nga Kya Kona Sihanba Lamgi Usek Pairakpagi Sang Hantaraknabagi Asoba Maram Oheli Maram Asina Makoina Satharakliba Thabak Thoram Singasilengana Thingbinaba Thabak Paikhatpiu Amaram the National Hydro Project Corporation and NHPC Lakadigi Ithai Beres the Ising Tingatuna Thambana Karakadabanga Makal Kya Karakidre NHPC Gi Loktak Project Canelda Nga Kya Su Sita Hivana Nga Kya Mangli Hauzik Loktak Pata Saireng Kabak Nga Hau Nga Sep Ukabi Maitei Ngamu Nga Kra Nga Makal Kya Uba Pangkidre Mangkre Maduda natana sahi supa ising thumjin bana ngami singi hingnaba lambi oijaba yelang comprect loklai pulai haikak yeli pambi makal kya sumangkre aduna matam helaba NSPC matam sangdo hanbirano ngami singi punsi kanbiu haikenasu pawsu da makata na phongdorakli adu hausuko ina di myam paws matang sa lusinjarage amasu myam puna anawba update ngamina sainasu channel sigi mekedegi su myangi maphamda makata na thamjari